저리 매am ꯑꯩꯈꯣꯏ ꯍꯌꯦꯡ ꯀꯩꯅꯣꯒꯤ ꯆꯩꯔꯥꯎꯕꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯆꯠꯂꯤꯅꯦ ꯑꯗꯨ ꯀꯩꯀꯩ ꯂꯩꯒꯦ ꯁꯤꯅ ꯍꯌꯦꯡꯒꯤ ꯄꯥꯐꯣꯔ ꯀꯩꯅꯣ ꯇꯧꯕꯗꯣ ꯃꯁꯥꯂꯥ ꯌꯥꯎꯕ ꯄꯥꯐꯣꯔꯗꯣ ꯃꯁꯥꯂꯥ ꯌꯥꯎꯗꯕ ꯅꯍꯥꯟ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯆꯥꯔꯛꯄꯗꯣ ꯇꯟ ꯃꯥꯜꯂꯦꯗꯅꯀꯣ ꯁꯤꯅ ꯉꯥꯁꯦ ꯂꯧꯊꯣꯛꯑꯔꯣꯏꯒꯦ ꯏ ꯌꯥꯝ ꯌꯥꯎꯋꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯣꯏ ꯔꯧꯅꯦ ꯔꯧ ꯁꯤꯅ ꯔꯧ ꯑꯗꯨꯒ ꯁꯤꯅ ꯀꯩꯅꯣ ꯉꯥꯔꯤꯡꯈꯥꯒꯤ ꯉꯥ ꯃꯅꯨꯡ ꯍꯥꯞꯄꯜꯂꯛꯄꯅꯦ ꯉꯥꯔꯤꯡꯈꯥꯁꯤ ꯇꯧꯔ ꯁꯤꯅ ꯆꯝꯐꯨꯠꯀꯤ ꯈꯣꯡꯗ꯭ꯔꯨꯝ ꯁꯤꯅ ꯁꯤꯡꯖꯨꯒꯤ ꯀꯣꯕꯤ ꯁꯤꯅ ꯀꯩꯅꯣ ꯐꯗꯤꯒꯣꯝ ꯑꯩꯈꯣꯏ ꯁꯤꯗꯗꯤꯅꯦ ꯐꯗꯤꯒꯣꯝ ꯑꯗꯨꯝ ꯐ꯭ꯔꯤꯗ ꯍꯥꯞꯄꯤꯕ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯗ ꯐꯗꯤꯒꯣꯝꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯑꯗꯨꯝ ꯐ꯭ꯔꯤꯗ ꯁꯤꯅ ꯊꯕꯤ ꯁꯦꯂꯦꯠ ꯇꯧꯒꯦꯅ ꯈꯟꯕꯅꯤ ꯃꯆꯜꯁꯦ ꯌꯥꯝ ꯌꯥꯝꯃꯜꯂꯒꯗꯤ ꯇꯧꯕ ꯉꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯍꯧꯖꯤꯛꯄꯨꯗꯤ ꯋꯥꯈꯜꯗ ꯁꯦꯂꯦꯠ ꯇꯧꯒꯦꯅ ꯈꯜꯂꯤ ꯁꯤꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕ sina chanam sina sing lupa tara katanya hawaii bisi am lagi cuma hawaii betul betul tak boleh mu hawaii bapak li betul tak boleh kok ada di sini kita lagi gram 80 kan kita sina hawaii thak sih so kau yang tagan coba saya hawaii thak jam thum bayar ada di hari ini ada kan hamil banyak kawan makan kita lagi cerau bagi macam sina lagi ada yum dah lagi di thambo kita ada di nakupi kita lagi ada tu tahu orang thong apa sahaja hawa cari ke macam video mu yang lagi thak lagi kan ada masih di haji kita sih